None gi bitiang da Cobra Commando amasung NBG gi marakta khuthok nakre NBG ama sire nakal animaktagi punna taruk sokle ban kaukre ngasi wangan banone district ki manung chanba bitiang village da CRPF ki Cobra Commando amasung Naga village guard sing akan bamung da khuthok nakre thabduk da Naga village guard ama laikidre loina Naga village guard ki personnel mari amasung Cobra Commando ki personnel ani sokle thaudok thokpom da hen ba combined forcing sanction tre hairi amarom da Cobra Commando sing na ZUF je ga khusam narga bitiang ta leiba Naga volunteer guard sing de attack tawbagi thawung adu yaning de haidun working committee of the joint tribal council gi maikei gi inpui liarmai rongmai amasung jeme community sing na khundari mpham sing de khudak tagi total shutdown gi khongjang chathakre thawdok asigi matang da press na phangba pau gi matung ina de akhanna ba pau ama phangbadagi ngase wangan banone district ki bitiang village ki umangi area da Naga village guard ki kangbu sing gi training center ama leire haibagi akhanna ba pau ama phangbadagi yamla ba CRPF ki Cobra Commando sing na mafam adu koisin duna operation chathana ba honaki thaudok adu da Naga village guard ki maikei degi handana nungmai kapthor padagi nakal ani gi marakta sauna nungmai kap nakre thaudok adu da Naga village guard ki volunteer ama nungmai na pan badagi sikhi aduga Cobra Commando gi maikei degi su personnel ani sokhi hairi thaudok adu da laikidra Naga village guard ki volunteer adu gi maming na lanbilung rimai sahi kungani thoi apokpa kabya bia maikawi none bazar dagi ni soklaba sing adu gi maming matha di press na phangbang ngamdri thaudok adu da soklaba CRPF ki Cobra Commando gi kangbu sing adu na 207 Cobra Commando gi head constable general duty Radhesyam amasung constable general duty Jitendra Kumar kawi hairi nakalani nongmai kap na bagi pau adu phangbadagi rongmai lu phawam gi kangbu sing pham adu da sanction na phona bada CRPF ki kangbu na thingduna sanghan kide adu ma po thaudok tokleba mafam adu da marak nak pukul gi yamla Naga maira pai bising thulang tuna CRPF ki operation da athing mopina bahot na badagi nakal ani ki marakta sauna mukna batoki maduna maram werga CRPF ki operation atu makhata sa bangam kide makhata na thodok tokpam da hen ba force ka thomjin khre hairi thaudok asiga mari lenen working committee joint tribal council na thadorak pachero lamana hairi bada hoki ba me tarag hum de kuki sahing saba singi stronghold am Oiramle lailon wifi village tagi pastor ani yauna Naga misam taruk farga tamthina hat ki bagi thawung adu akan momong da condemn tawi mihar adu gi matang da justice program ko na bagi mohota mari lene basing gi maikei di karimata khangsin usuna dana laithokli haina penda phongdok lakli amarom da ngasi Cobra team sing na ZUF zega lautunar ga none district ki manung chanba bitiang village ta leiriba Naga village volunteer sing gi mathakte attack sa taki badu akan momong da condemn tawi naha oiriba thawna paraba village guard sing aduna phom da miyam amasung pari puri gi oibal lam sing ngak sen duna lerakibani state lenga ki maikei degi Naga miyam ngak sen bagi thawung sing paikhat tabana santi pamban Naga civilian sing makoi gi imung manung amasung homeland sing ngak nabanung mai pairak ki bani Cobra team sing amasung makoi gi lautu neriba sing na Naga miyam bu ngak seleba sing gi mathakte attack to bagi thawung sing chathar basu Naga gi pastor sing hat ki basa hingsa ba kuki narcotic militant sing bude free da thadok tuna thamle maram matuna inpui liangmai rongmai amasung jemi community sing na tariba national highway sing railway amasung national project ka mari lene basathok sasin tawriba sing khudak tagi athing bathem lage aduma pu medical mahiloi sang PhD electricity amasung technical communication gi oina di komthokari khongjang asi Naga misam taruk adu hat kiba chenerba sing phaduna justice proactive phawba chathagi gani hairi supreme court petition file tawkhre Naga misam taruk kuki sing hat kiba sig mari lene UNC na chathariba matam kaktaba blockade asina maram oirga kuki jo sing na tariba jaga sing da hidak lang thak yang no magi tangai phada polam sing phangdaba dagi kham thengna awa kaya mayok na riba asi gi mayok ta kuki women organization for human rights ke maikei dagi supreme court petition file tawkre organization asi gi maikei dagi hairiba na UNC na kuki jo sing na tariba khun sing sana thakna polam sing supply tawda thingchiliba asi lonia daba thawung amani matam kuina chathariba blockade asi loisinna ba state lenga ke maikei dagi thawrang ama ta paikhat palaite maram aduna UNC gi blockade asi kudak ta lauthok tana kuki jo khun sing da hidak lang thak yauna nongmagi mathau ta polam sing phanghanna Supreme Court ki maikei degi mari lene basing da akan ba directive PBU hari Raja Sabha ki MP Sarta Devini Union Minister for Women and Child Development ga unakre Raja Sabha ki MP Sarta ngarang leba pupa dumeta New Delhi ki Parliament House the Union Minister for Women and Child Development Manipur ga unaduna Manipur ki sauka thorang ga mari lene ba issue sing maru ena IDP sing gi yai pu thorang amasung makhoi gi rehabilitation ga mari lene wari sanakre hiring Union Minister asig unaki ba adu da MP Sarta gi maikei degi state asig hosik oiriba socio political gi phibam asig mari lene na state government gi maikei degi submit tawki ba tongan ba proposal amasung demand sing asi athubo matam da ya pina bataksin khiloine na kanglup ki Erang asina saitheng phamliba community sing asina thengnari bu khudong cha da basing asi kokhan na bagi tabak matam sana hiram asigi matang da miling sangduna makhoi bu mateng pangba mathau thai haina taksin khi MP Sadana bukat ki ba wafam sing
aduda union minister asigi maikei su IDP yauna Manipur gi chaukat thauranga mari lena piba yaba mateng sing pigani amasung Manipur ga mari lena ba issue sing mapung phana khannagani haina thajaba pirakhi hairi Thadau church leader ahum hatkiba thodokka mari lena NIN UNC gi president gi statement lawkhre haukiba metara hum de Surasanpur da Baptist convention ama yauruga kangpukidamna lakiba thadau church leader ahum Scotland amasung court gym ani gi marakta khulai paibasing ambush tawduna hatkiba Thaudokka mari lena NIN chatharakiba investigation gi manungchan ngarang UNC gi president NG Lor hogi statement lawkhre hairi pom thamjilambagi mayok tawakat mifam chathakre ngarang nungtin pung amarom taba matamda Imphal West police station gi manungchan ba ngakraba lerekta leiba laima pom somokanta gi yum gi get me ada sakang dabasing na bom thamjilamba bu yaning de bu phongduk tanga si ngakraba lerekta miyam gi wakat mifam chathakre khongjang aduga mari lena ngakraba lerek ki maira paibi gi member na mairak pom Ongbi nantita na hai kibada ngarang leima pokpam somokanta gi yum gi geta bom thamjilamba gi thodok adu akan momong de yaning de gari gumbo bom atu pakhaira patara badi lekai asigi yumnon kainu na bada leiba nupi angang yaw na mioi kaya so apan nang lamba yai bom thamnam ne mafam asimi yamna kumna taba amasung chathok chasin tawri mafam amani maram aduna asigumba thawong asi mathang amuk hanna tawbiganu yana daba kaya leirba su wari sanaduna ingtapna warisin purakna bu huna biyo haina phongdoki IBS Club yumnam lekai na sulai mu pom somokanta gi yum gi geta bom thamjilamba thodok adu bu yamna kanna yaring de bu phongdok tuna wakat mi phamsa takre loina na asigumma thawong asi amuk hanna tawbiganu haina appeal tawkre candidate sing na CM Banglo da thomjen tuna khongjang changsin kre in 2019 the MSPD cell amasung MSP cell group C and D gi pangthokiba recruitment exam da saruk yakiba candidate sing na makoi gi exam result athuba da hidukada bani lengak na haibe exam asi cancel tawre haina thokiba order adu revoke tawgada bani haina ngasi exam asida saruk yakiba candidate sing na CM Banglo da thomjen duna khongjang changsin kre phongjang adu da saruk yakiba Dabu Salam ko ba candidate amana phongdokiba da in 2019 the MSPD cell amasung MSP cell gi group C amasung D gi posting dawna pangthokiba written exam amasung interview athuba da hidukada bani haina candidate singi maikei degi mamang degi hauna kayarak hanna taksinduna lakhibani hauzik leiriba lenga asida su memorandum kaya pisinduna amasung wakat mifamna singba sataduna exam asigi result haidokna ba taksin balaikre adubu thabuk oina pangthorak tabadagi ngasi gi kongjang asi sangsin kibani demand phangdri pawa kongjang hantokloi hairi IDP sing lenga na camper amasung nan camper haina khaidok tuna DBT kaklibasi yaba ngamloi kokomi IDP sing bu camper amasung nan camper haina khaidok tuna lenga na tha sidagi DBT kakpa yorok pa haibasi yaba ngamloi war hauriba DBT sing asi tha sigi marung de pithok trabade agas amadagi hauna kokomi IDP sing amasung leibak miyamna kan bakhom sing silagani haina ngasi lampen leiba kokomi gi office ta pangthoki ba pawgi mi famada kokomi gi convener YK dire na phungdokre IDP sing gi oiba lup taruki apun ba body oiriba apex committee on maitai IDP sing apun na pangthoki ba pawgi mi fam adu da YK dire na makata na haikibada haukiba jahi 2023 gi me humdagi hauduna thorakiba irang asina maram oidena mafam kayadagi lanjena duna magi mayumda hanjinaba yadana leiriba asi lenga kasina IDP sing asibu karamba matamda masa gi mayumda hanjil hangani haibagi chapsaba khangtana leiri